mapusingna chahi cha kayadagi thambiramlaba mafamsing haujikna buffer zone ama oina leiriba Kuki gi lamsing fauduna Siroi Lili Festival lakpa Meitei nupa natraga nupi amata lemna thaba yaroi haina Kuki gi luchingba amani haina masana haizariba Paojakhup Guite na haikre ayamba matamda Meitei singi mayokta wangangduna lakliba amadi lengak asina su logi oiba thabak amata lokhatpa ngamdana leiriba Kuki Students Organization KSO Delhi gi president su oiriba loinena People's Movement for Separate Administration gi luchingliba Guite na Meitei singi mayokta wafam asi miyam tinba mafam amada microphone paituna lauthokpagi video ama social media da tholakpa thengnare ngarang Paojakhup Guite na numidangi matamda public announcement system haibadi mic sizinaduna Meitei amadi tangkhul ani gi machin manaw oibagi mari utnanaba leingakna Siroi Lili Festival silli haina lauthokhi Meitei singna suksoi soidana Festival asi yauba lakani masida Kuki gi village volunteers singna khangadabadi nakhoi mayam leibana aikhoi gi Kuki gi lam leiba ngamlibani maram asina Meitei nupa oiro nupi oiro kanagumba Meitei amatana buffer zone sin hek lansi laktuna lakpa thengnarabadi makhoi bu hingna thadokloidabani ai kana amatagi wa lauroi Meitei amana aikhoi gi lam fauduna lakpa hek thengnarabadi aikhoi gi ipa ipuna thambiramlaba lam asibu ngakthok jaba oina makhoi bu blast tawgadabani haina Paojakhup Guite na laukhi Paojakhup Guite na hauzik Kuki taba mafam singda megi tang tara manga dagi hauduna People's Movement campaign haina mingthonba signature campaign ama chathari Paojakhup Guite na changsilakliba khongjang asida Kuki Intellectual Forum Songpi District haiba amana su support tauri haina forum asigi general secretary ni haiba Mark T Kuki kauba miyoi amana sign tawduna thadorakpa cherol amasu social media platform kharada thengnari hauzik thoglakliba wahang amana lakliba megi tang kundagi hauna pangthokpa haugadoriba Siroi Lili Festival asida Meitei singi mathakta athingba pirakhiba Kuki's of Village Volunteers Eastern Zone Kaubalup amata laite haina fongdokhiba laikhrabani adubu kanagumba kanglup amagi mayokta natraga kanglup amagi kumai harauda Meitei singna saruk yaba chatpada Paojakhup Guite na video footage thadoraktuna akanba wafam sing fongdoklakliba asigi matangda hauzik leiriba lengak asina kari thabak lokhalakpa mathau tari haibadu miyamna khangba mathau tarakli Siroi Lili na festival amang ki govene Siroi Lili ahe Meitei hole tangkul hoye brotherhood achi devi ichi ajin kile ne Meitei hoye ne chute tenen bon he to he ilang ta he kanai lot rakison pi village volunteers so tuni chana he na ho jala igamo intek he the request no moju ichi Siroi Lili ahe hongkile ma igamo hin paltan de buffer zone hin khote ki go Meitei tisan pu me he chanu ja pa he koi ma cha ahi ngana ha lo dio he mong ne jang ka he poi na vai lai ka he poi la na tin tan dio ong hong jana tu ru dio he na violence ki promo na he pon ikam in defense of our ancestral land egalmi ei sat de chu to chu Siroi Lili na festival amang ki govene Siroi Lili ahe Meitei hole tangkul hoye brotherhood achi devi ichi ajin kile ne Meitei hoye ne chute tenen bon he to he ilang ta he kanai lot rakison pi village volunteers so tuni chana he na ho jala igamo intek he the request no moju ichi Siroi Lili ahe hongkile ma igamo hin paltan de buffer zone hin khote ki go Meitei tisan pu me he chanu ja pa he koi ma cha ahi ngana ha lo dio he mong ne jang ka he poi na vai lai ka he poi la na tin tan dio ong hong jana tu ru dio he na violence ki promo na he pon ikam in defense of our ancestral land egalmi ei sat de chu